Thailand da hojik phone call ama leak oiduna viral salakpadagi leiba wathok oiriba wari amani. Thailand ki oina khwaidagi naha oibe ani subi nupi Prime Minister ki fampuribi Petongtran Sinawatra Mikupkharagi phone call leak aduna mahaki political career da natana mahaki imung manung amadi leibak asigi ijat pumba mang taklakpa yabagi lambi da lakhi. Bayan oikraba phone call leak asina maram oiraga hojik Mahak Thailand ki Constitutional Court na Mahapu Prime Minister ki famdagi suspend tawbikhre. Mahaki mahutta hojik acting Prime Minister oina atopa misak amana pham asi pairi. Suspension da lairiba Prime Minister Petongtran Sinawatra ase karamba misakno. Hariba thodok ase kamdong na thokibano leak oikraba phone call aduda kari yauri. Masina Thailand da leiba wathok ohalakiba asi kari maramgino. Hariba sing ase ngasigi video asidagi khangminarasi. Ngasi aigi video asibu soikiba lankiba yaurabasu ngakpiu haina haijari. Petongtran Sinawatra ase Pheu Thai Party hariba Thailand ki political party amagi leader ni. 2024 dage mahak ase Thailand ki kunthraga mathoirak suba Prime Minister oirakibani. Mahak ase Thailand da khwaidagi ijat tongnaba leibak asigi masak naiba fam kaya puduna lakkiba Sinawatra family dagini. Mahaki mapa Thaksin Sinawatra, mahaki uncle Somchai Wangshwat, amadi mahaki auntie Yinglak Sinawatra, makoy uhumak hanagi Prime Minister ngaktani. Hojik fawpada Sinawatra family da, Thailand ki Prime Minister oiba misak mari shure. Petongtran na ikon konba family asigi fam paiba misakni. Mahak ase Thailand ki oina youngest Prime Minister ni, aduga mahaki auntie Yinglak Sinawatra ge hek mathangda, leibak asigi oina ani shubi nupi Prime Minister ni. Nakal amaromda amuk Thailand ge hegyum thangnariba leibak Cambodia ga matam kaya gi mamangdagi ngamkhai gi oiba chayet naba khatnaba amadi ngaihak leitana muknaba kaya ama thoktuna lakhe. Masi maru oina Thailand amadi Cambodia gi lonabada leiriba Den Great Mountains ki cliff ta leiriba Hindu singi ariba temple ama oriba Pre Bihar ki temple ge akoiba lam saruk territory asigi matang asidani. Temple adugi area territory adubo Thailand amadi Cambodia leibak animakna claim tawnaduna lai. 1962 da International Court of Justice na hariba temple adu Cambodia gi ori haiduna rai tarambi. Adubu International Court of Justice ki wafam adubo Thailand na yaramde temple adugi surrounding pumba Thailand gini haiduna claim tawkhi. Asumna chahi kaya Thailand amadi Cambodia ga chayet naba leiraba matung Cambodia na hariba temple adubo UNESCO World Heritage Site ta register tawrubadagi Thailand na may hawna sawkhi. Masidagi 2008 dagi 2011 fawbagi marakta leibak ani ase chawna muknaduna tension lainarki. 2011 da leibak ani khut thoknarakpadagi lanmi amadi micham yauna miyoi taraga nipan sikhi. Masigi matungda 2013 da amukaso International Court of Justice na nakalani na chayet nariba temple amadi surrounding khuding makke lamgi mapu Cambodia na oiri haiduna laukthokhe. Chahi kyagi matung amuk 2025 chahi asige mayai chalakpada inaw na tension amuk lakhibani. Nakalani gi ngamkhai marakta military bill of tongnarakhi. Asumna megi tangkun gani panda ngamkhai da khut thoknabada Cambodia ki lanmi ama sikhi. Thailand na haribana chayet nariba lamgi area sida Cambodia na illegal occupation tawrakpa amadi Cambodia na Thailand bu khoidau sawhanna bathabaksing tawra isini. Aduga Cambodia na haribana Cambodia ge domestic politics da Thailand na khut thingzile aduga international law ikai khumnadre haiduna moral sirami. Masidagi leibak ani asigi tension leiriba asigi matang asida Prime Minister Petongtran Sinawatra na ngamkhai gi yetnaba ase diplomatic oiba maongda loshinaba hotnabada Cambodia gi hanagi Prime Minister Hun Sen ga phone da wari sakhi. Masidagi makhoi ani wari sakhibagi call recording leak oirakhi. Leibak sin mathungna viral chatke makhoi ani wari sanabada Prime Minister Petongtran Sinawatra na haikiba wahi wataduda praja khudingmak asawbana mai haurami. Lambi da thoktuna protest tawrami Prime Minister kudakta fam thadokadabani haina ihau haurami. Kari maramgidamak Prime Minister da miyamna sawribano
call recording leak aduda kari yawbano yengminasi. Makhoi ani wari sanaba aduda Thailand gi Prime Minister Paetongtarn Shinawatra Cambodia gi hanagi Prime Minister Hun Sen da khonjel thotna yamna naksinaba miyoi amagi maongda uncle haina kauduna leibak asigi aron athup amata thamdana Cambodia gi ex Prime Minister adubu penaba harau hanaba hotnaba manba wahi wata ngangki aduga maramdam gi senior Thai military officer amapusu maral sikhi masida sunatna karigumba ex Prime Minister aduna hek apamba leirabadi mahakna take care tawgani Kudimak loina fanaba singani haidna khonjel thotna naungna phungdoklami masidagi makhoi ani wari sakibagi call recording leak oirakibabu praja singna tarubadagi Prime Minister da yamna sawningba phauki asuk luraba lebaksigi crisis asida ithak irang tawbagi maongda atopa muknariba lebak amagi leader da yamna nakshinaba manba maong mataw aduna amade lebaksigi awangba thakta ikai khumnariba military officer amabusu maral sikhiba mahakna ngangkiba sakkiba sing ado lebak asibu usittabani lebak asigi ijat ase lekha tahale haiduna praja miyamna kham thengna saurakhi masina mahaki lebak Thailand dagi atoppa lebak Cambodia na hena interest leba mali haiduna maral sikhi khoshaunerba praja miyamna Thailand gi konung Bangkok ta lambi da thoktuna Prime Minister Paetongtarn Shinawatra pham thadu haidna demand tawrakibani masigi mahaina mahaki government da coalition partner oriba da Bumjai Thai party na Prime Minister na army amadi leibak asibu ikai khumnadre haina sauduna government ta ki tokhi Cambodia gi ex Prime Minister na so Paetongtarn Shinawatra da thajaba amata leitre matik chadaba luchingba ase sindokpa darkar oire harakhi masigi matungda Thai Constitutional Court na Prime Minister Paetongtarn Shinawatra bo mahaki investigation loidri fauba office taki suspend tawkibani haujik mahaki mahut oina acting Prime Minister amana mahut sinkhre ningsing bayai call recording leak asina maram oiraga mahapu ethics ngaktabagi maral siduna thangalakpa wakat amada judge singna mot amato oina bot piki amade bot taret anida mahakpu duties tagi suspend tawki asumna Thailand da ethics rule ngaktabagi maralda suspend tawkiba Prime Minister Paetongtarn Shinawatra na ani suba oina atenba matamgi manungda oiri mahaki mamangda hanagi Prime Minister Sretha Thabisinsu mahaka chap manana ethics issue da mamang chahi 2024 ge August da suspend tawkiba laiki asumna call recording leak oirakiba adugi matung tarakpa oina haujikti leibak anigi marakta lalon itikki athingba thamnakhre ngamkhaida chathok chasin tawnaramba adusu thingjinkhre haujik fibam asi aruba oire tension adumak wangnari full scale war mak thokrabasu military high alert lainakhre